Oh my God, I'm so sorry. My brain is not function in time. On the way. Oh, thank you so much. You remember me? I not understand. नम्दी फाजो थमोई तिलंगा लंचा तकीसी कि हौदन थारू Iko, phone की मेरा नहीं भी ना. Iko, तुमसे सजरी तो. उन नया तो लगा. ये वो लोग कबातन लोग ने लोग हैं. Sampai kezen ba, kumang Malaysia sah kalau bersih tak kezen ni lah pun. ये मैं कौन करो लाओ करो. फिर मैं कौन करो लाओ जिसमें तासल लो. Si tapi bagi nang kai pini, mau tak kai sapi ni, pakai pini hara. ऐसा भी तो ब्राज़ील पसंद थम तो चोरे लो. ले तो. Ini sahaja kan ni ko, sapi kita bani pizza kita sapi lo. ला नहीं बिसी ने बंग हाउ पिसा बंगा मार ले तो पिसा की रोक नहीं. ये कभी तो लोगे चले वो. वो क्या नो. Nami tu macam cakap ni bang, kham le jani. बंग हाउ पिसा तो बोले. Pilo dah hai, pizza sapi dah hai. ला कौन. Mana bisa ni kau ni? मैं को. Tu. कितने चला. Tadi kau cakap belum nasi kau macam tu dia. तो खुद तो लगा ना. हाँ सुनने तो चला. ना माई में कोकी. सकता है जान. Sata kita kan, pizza kita ni nanti. Angoi man. इसमें है इसमें तो बजा हुआ है मैं. Angoi perabi, ngok ngap aku ni man. ब्राज़ील नहीं ना. Aydan duduk belau na, pai lang ni. इसी तो मैं मोने ना यही लगनी नहीं है. Angoi tu dah hai bani, angoi tu ni hai se. Duduk belau ni pai lang ni hai bani hai bewan. Maka itu nak hai, ai insas kata saya tu ni hong. Sapi tu dia. अरे गाला का lupa mengambil es krim mau mulai kan. Ai tu pam dia, sapi oh lagi. bisa. Ai pun jadi kita mana mai tang option nu. Main food aja nih. Mama kemudian bisa jadi ngau loh. Kau mana pasal suatu mai dapat. Kan itu nak. Tolong sabi ni kau mana tu. Ai sini dah. Tolong sa betul Ai sini dah hai. Tolong sa betul. Ai sini dah ba. Đây đúng là cái gì nên là cảnh sát lập cái gì luôn. Mesti tu nanti ni orang dah. Gọi tôi là lấy cái gì vậy? Yang kita kau yang kau tunggu. Kau dah pasal kita kau. Kau ni mana kau tukan ni. Cảnh sát là nó ổn định. Cái này gì yang Ai lagi sedih lagi sisi lebih nak bagi. Don't worry. Ai lagi kain. Kau apa ada? Nó lấy buồn xíu đang xíu rồi bị cái nó lấy đồng. Lebih ni hai bewan ni. Loi tak loi dah hai lebih dah ke bo. Nak kau iwa tu ni. Ai lagi ni. สมัยนั้นให้กันแต่แบบเครื่องบ้าสมัยนั้นให้กันแต่ว่าน้องมันจะให้ไปนั่งมันจะสมัยนั้นให้กันแต่แบบไอ้เนี่ยผีมันเลยอยู่เชิญมันเลยทะเลาะไอ้เนี่ยผีมันเลยอยู่ให้กันแต่แบบโอ้เลยนี่ไอ้เนี่ยดีนั่นนี่แต่แบบแต่นั่นก็อีว่าด้วยโน่สมัยให้กันแต่แบบฮันhay đó mình hiện lập cái chúng nó hiện chắc cái luôn nó cụcเห็นจนมาใกล้นะไอ้เนี่ยไก่ที่เห็นจนเหรอ lấy cái lâu cái hai bên hiện mà cái hiện chắc cái cụcนี่จะอันว่าอะไรคุยได้ก็ยังนี่ยาดีเราไอ้เด็กก็ไม่กันตานจริงไงร้อยถุงเหรอพวกเสร็จนู้นเรา ไอ้ผู้ชายไปช้าผู้ชายที่นี่เนี่ยจะเช่นอะไรก็พอผู้ชายไปว่าแบบมูยาใช่ปะมูยจำทำไมจำไงตัวนี่ 섬세 야우드래. 섬세 야우드래. 섬 레이나 도리 그런다. 성합 시대는 스물네 저거 성합을 선타 배야 이디 다도 로래 그러게 자이 거 라하다가 락 묵정엔 락 묵정엔 정려서 누가 저러 또 락 오빠 너는 나 둘이 얘기해 내가 이 와도 이 레이 이게 만 내가
ꯊꯃꯣꯏꯁꯦ ꯀꯩꯅꯣ ꯀꯥꯈꯟ ꯑꯍꯨꯝ ꯃꯔꯤ ꯊꯣꯛꯅ ꯆꯣꯡꯈ꯭ꯔꯦ ꯑꯝꯇ ꯉꯥꯏ ꯑꯗꯨꯒꯨꯝꯕ ꯄꯩꯁꯥꯗꯨꯗꯤ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯑꯩꯉꯣꯟꯗ ꯊꯨꯡ ꯐꯪꯉꯤꯗꯅ ꯂꯥꯎ ꯆꯣꯡꯉꯕꯗ ꯊꯨꯗꯨꯡ ꯑꯩ ꯆꯣꯡꯈꯠꯂꯦ ꯁ꯭ꯋꯥꯏꯁꯦ ꯑꯩꯌꯥꯗ ꯅꯪ ꯁ꯭ꯋꯥꯏꯁꯦ ꯃꯀꯨꯞ ꯈꯛꯇ ꯉꯥꯏꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯍꯥꯏꯗ꯭ꯔꯣ ꯅꯪꯅ ꯕ꯭ꯔꯥꯁ ꯇꯧꯔꯣ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯕ ꯑꯌꯥ ꯑꯩꯅ ꯍꯛꯆꯥꯡꯗ ꯃꯔꯤꯛ ꯊꯨꯡꯉꯅꯤ ꯑꯗꯨꯅꯦ ꯍꯥꯏꯗꯣ ꯑꯌꯥ ꯄꯥꯝꯃꯨꯏꯌꯦꯗ ꯁꯤꯗꯤ ꯃꯌꯥꯝ ꯂꯦꯝꯃꯦ ꯂꯣꯏꯔꯕ ꯅꯪ ꯇꯩꯕ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯁꯦ ꯀꯌꯥꯝ ꯂꯦꯝꯒꯦ ꯅꯪ ꯅꯠꯇꯦꯗ ꯅꯁꯝꯗꯣ ꯇꯦꯜꯂꯤ ꯈꯪꯉꯗꯤ ꯄꯣꯠꯇꯣ ꯈꯇꯪ ꯇꯧꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯀꯌꯥꯝ ꯂꯦꯝꯃꯒꯦ ꯇꯪꯈꯥꯏ ꯑꯃ ꯂꯦꯝꯕ ꯋꯥꯅꯤꯗ ꯄꯥꯝꯃꯨꯏ ꯄꯥꯝꯃꯨꯕ ꯌꯥꯏꯊꯕ ꯃꯁꯛ ꯈꯪꯗꯕ ꯁꯤꯒ ꯂꯣꯏ ꯃꯅꯥ ꯀꯧꯗꯕ ꯌꯥꯔꯦ ꯂꯋꯥꯏꯗ ꯇꯩꯔꯣ ꯁꯥꯏ ꯃꯀꯣꯛꯁꯦ ꯁꯤꯗꯤ ꯀꯩꯅꯣꯕ ꯁꯤ ꯑꯇꯩꯃꯟ ꯅꯨꯃꯤꯠ ꯂꯨꯄꯥ 50 ꯂꯧꯅꯔꯤꯅꯤ ꯁꯦꯞ ꯇꯧꯕꯤꯔꯤꯃꯤ ꯑꯩꯅ ꯈꯪꯉꯦꯗꯅ ꯁꯦꯞ ꯇꯧꯕꯤꯔꯤꯃꯤꯗꯣ ꯑꯩꯅ ꯍꯤꯡꯖꯗ꯭ꯔꯣ ꯂꯨꯄꯥ 50 ꯍꯤꯡꯉꯦ ꯑꯩꯁꯦ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯦ ꯀꯥꯟꯅꯕꯅꯤꯅꯦ ꯈꯪꯉꯕ 4-in-1 ꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯩꯁా ꯄꯤꯅꯤꯡꯗꯕ ꯑꯩꯅ ꯄꯩꯁꯥ ꯄꯤꯌꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯤꯅꯤꯡꯗꯦꯕ ꯅꯪ ꯇꯨꯝꯅꯤꯡꯉꯦ ꯑꯩꯅ ꯁꯣꯝꯗ ꯅꯪꯒꯤ ꯅꯁꯝꯐꯥꯎ ꯍꯥꯞꯄꯤꯒꯦ ꯍꯥꯏꯗꯅ ꯑꯪꯀ ꯇꯧꯔꯤꯕꯅꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯈꯟꯗꯨꯅꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯀꯣꯛꯇ पूजा के पैसा पूजा हाइबा लोरगनी मु तब गई लेपलरबदा ए कुछ जोंगे मुरे तू पगान तो जने कोरा लेपलरबदा नंगना चिंजाउगुम इमांगा आइदी अकी खंगलोइनी करी हारकदबा करी डिमांड तौगदबा डिमांड तौगदबा कई डिमांड तौबीरगे नोंदा लंट्रिक लंगना मुरब ऐगी मैनी मयामा लिसचदे चजदे पलिसिंग त्राउंदो मिति सुरा मारे नग लौरी पीसे मा करीम लौजदे करीम सेचदे मरी पीबी तरुक ताबी अहुम पीबी अनि पीबी चात्रेट पीबी चंगा पीबी अदु हो ए लेजबनी दुदी ए लेजबनी दाई दे लेजबनो रेंदी पोतनी बाइबु कापो आना तौरानी ओ बाइबु कापो जे लोई चूरे तू यार चूरे ससा तो जो लोई चूरे तू मगुत जगन न लेरनु ने कोरोइने ए हा मुगी के को मया अदुदी ngasi ki video se matang anji loisilake atu ko yong to mutho to bo mutho mai ura maro hin marumna marum tupi utrsu marum kai tupi bosu marum kai kaino toisibo khajing lore tu mayam khajing ga pan ga thong sa thara age khajing ga pan ga thong sa thara ge duga siga akoi ahumgi cold drinks pure akoi dana magi ma thang nang thalabo ma thang to ga lai se jeng sigai hen ba chaw thang lai oram ngani akoi gi na macha pure ini mana haw ba thang to ga la ga aina ne lupa 10 pi thaklei aina chabra tamina se no na hai ne na dumai taw ga nu aina mi mang cha ga nu aina jigi thamina ki hoi hostegi angge dagi siga nga ko ta ro khoi dang singa ko ta leire aigi subscriber kaino na keba tombi anal na kaino harak podo nga ko ta ga pan ga thung ba charo na habido ado thung ba chara ge du nga ko ta lore ko khoi dana han ba cha do ne gi life ki han boy do ne nga ko ta ta se duga siga mimi lore ko dagi di siga khoi ja thobi gi mana pam de ba si lemon ma ja na te pineapple puff hai ko si biscuit se laure duga gi di choco pie laure
ꯑꯗꯩꯗꯤ ꯀꯩꯀꯩꯅꯣ ꯂꯧꯔꯛꯏꯁꯦ ꯑꯣ ꯑꯇꯩꯅ ꯔꯤꯐꯥꯏꯟ ꯂꯧꯔꯛꯑꯦ ꯑꯗꯒꯤꯗꯤ ꯇꯥꯇꯥ ꯂꯧꯔꯛꯑꯦ ꯇꯥꯇꯥ ꯁꯣꯜꯁꯨ ꯂꯧꯔꯛꯑꯦ ꯑꯗꯩ ꯁꯤꯅ ꯃꯣꯏꯗꯥꯅꯤꯀꯣ ꯃꯣꯏꯗꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣ ꯍꯧꯗꯣꯏꯕꯀꯣ ꯃꯣꯃꯣ ꯆꯥꯁꯦꯅ ꯍꯥꯏꯅꯕ ꯑꯗꯣ ꯃꯣꯃꯣ ꯆꯥꯔꯛꯄꯒꯤ ꯂꯧꯔꯛꯏꯅꯦ ꯃꯣꯏꯗꯥꯁꯦ ꯑꯗꯨꯒ ꯁꯤꯒ ꯖꯦꯔꯨꯝ ꯄ꯭ꯂꯦꯠ ꯑꯃ ꯂꯧꯔꯛꯑꯦ ꯁꯤꯁꯤꯡꯁꯦ ꯊꯛꯈꯤꯒꯦꯀꯣ ꯑꯗꯣ ꯊꯛꯄꯗꯤ ꯎꯠꯂꯔꯣꯏꯒꯦ ꯑꯗꯨꯒ ꯑꯁꯤꯒꯤ ꯀꯩꯅꯣꯗꯣ ꯈꯥꯖꯤꯡꯒ ꯄꯥꯟꯒ ꯊꯣꯡꯕꯗꯣ ꯃꯌꯥꯝ ꯆꯥꯊꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯥꯟꯗꯣ ꯉꯧꯕ ꯍꯧꯔꯦ ꯑꯗꯣ ꯈꯥꯖꯤꯡ ꯑꯇꯥꯎꯕꯗꯨꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯆꯅꯝ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯨ ꯁꯨꯃꯥꯏꯅ ꯇꯥꯎꯔꯒ ꯈꯥꯖꯤꯡ ꯃꯊꯛꯁꯤꯗ ꯀꯣꯠꯊꯣꯛꯑꯒ ꯊꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯀꯟꯅ ꯄꯥꯟꯁꯦ ꯉꯧꯔꯤꯀꯣ ꯀꯩꯅꯣꯗꯣ ꯍꯥꯞꯄꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯇꯪꯈꯥꯏ ꯇꯥꯔꯒ ꯑꯗꯨꯁꯨ ꯍꯥꯞꯄꯦꯀꯣ ꯑꯗꯨꯒ ꯐꯖꯅ ꯇꯧꯅ ꯉꯧꯔꯦ ꯑꯁꯤꯒꯤ ꯄꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯅꯦꯕꯀꯣ ꯕꯖꯥꯔꯒꯤ ꯄꯥꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯄꯥꯟ ꯌꯥꯝ ꯃꯨꯜꯂꯦꯕꯀꯣ ꯑꯗꯨꯒ ꯉꯧꯕ ꯃꯨꯜꯂ ꯃꯇꯨꯡꯗ ꯑꯩꯁꯦ ꯈꯔ ꯁꯝꯖꯜꯂꯦ ꯍꯥꯏꯗꯤ ꯑꯩꯅ ꯎꯠꯄꯗ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯀꯛꯑꯒ ꯑꯣꯏꯅ ꯍꯥꯞꯄꯛꯑꯦꯀꯣ ꯄꯥꯟꯗꯣ ꯉꯧꯕꯗ ꯃꯨꯜꯂ ꯃꯇꯨꯡꯗ ꯃꯔꯣꯏ ꯃꯔꯥꯡ ꯂꯣꯏꯅ ꯍꯥꯞꯄꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯦꯀꯣ ꯍꯥꯏꯗꯤ ꯃꯔꯣꯏ ꯃꯔꯥꯡꯗꯣ ꯃꯅꯝ ꯅꯝꯗꯅꯕꯒꯤ ꯍꯥꯏꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯧꯔꯒ ꯑꯗꯒꯤꯗꯤ ꯀꯨꯞꯁꯜꯂꯒ ꯊꯝꯃꯦꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯑꯁꯤ ꯃꯨꯜꯂꯛꯄ ꯃꯇꯝꯗꯅꯦ ꯄꯥꯟꯁꯦ ꯐꯖꯅ ꯃꯨꯜꯂꯛꯅ ꯃꯍꯤ ꯀꯪꯁꯤꯜꯂꯛꯄ ꯃꯇꯝꯁꯦ ꯈꯥꯖꯤꯡ ꯉꯁꯥꯏꯒꯤ ꯑꯇꯥꯎꯕꯁꯦ ꯑꯩ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯗꯣꯏꯅꯦꯕꯀꯣ ꯑꯁꯤ ꯃꯌꯥꯝ ꯑꯩꯅ ꯑꯗꯨꯝ ꯎꯠꯂꯤꯁꯦ ꯃꯌꯥꯝꯒꯩꯒ ꯊꯣꯡꯕꯁꯨ ꯑꯗꯨꯝ ꯈꯦꯠꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯃꯤꯒꯤ ꯌꯨꯝꯒꯤ ꯈꯨꯊꯣꯡꯁꯦ ꯃꯥꯟꯅꯗꯕꯅꯤꯀꯣ ꯑꯗꯣ ꯄꯥꯟꯁꯤꯁꯨ ꯁꯨꯃꯥꯏꯅ ꯃꯨꯜꯂꯦꯇꯣ ꯄꯥꯟꯁꯦ ꯉꯧꯕꯗꯒꯤꯅ ꯃꯨꯟꯕ ꯍꯧꯔꯦꯕ ꯌꯥꯝ ꯃꯨꯜꯂꯤꯀꯣ ꯑꯩꯈꯣꯏ ꯄꯥꯟꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣꯁꯦ ꯃꯍꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯉꯥꯏꯔꯤꯅꯦ ꯀꯪꯕ ꯉꯥꯏꯔꯤꯅꯤꯀꯣ ꯃꯍꯤꯁꯦ ꯐꯖꯅ ꯀꯪꯍꯜꯂꯒꯗꯤ ꯉꯁꯥꯏ ꯈꯥꯖꯤꯡ ꯑꯇꯥꯎꯕꯗꯣ ꯑꯩꯗꯤ ꯍꯥꯞꯆꯤꯜꯂꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯈꯥꯖꯤꯡ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯏꯕ ꯉꯥ ꯅꯠꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯔ ꯀꯩꯅꯣ ꯇꯧꯔꯤꯉꯩꯗ ꯉꯧꯔꯁꯨ ꯌꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯨꯗꯣ ꯃꯍꯤ ꯀꯪꯁꯤꯜꯂꯦ ꯈꯥꯖꯤꯡꯁꯦ ꯍꯥꯞꯄꯅꯤꯀꯣ ꯈꯥꯖꯤꯡꯁꯦ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯒ ꯍꯧꯖꯤꯛ ꯐꯖꯅ ꯑꯃꯨꯛ ꯉꯧꯃꯤꯟꯅꯔꯅꯤ ꯈꯥꯖꯤꯡ ꯍꯥꯞꯄꯒ ꯈꯥꯖꯤꯡꯁꯦ ꯑꯩꯅꯅꯦ ꯖꯥꯝꯃꯦꯕꯀꯣ ꯖꯥꯝꯕꯗꯨꯒ ꯑꯩꯅꯅꯦ ꯈꯤꯇꯪ ꯊꯝꯍꯧꯔꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯀꯥꯡꯁꯣꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯆꯥꯕꯗ ꯍꯥꯞꯆꯤꯟꯒꯦꯅꯀꯣ ꯈꯔ ꯑꯃ ꯊꯝꯍꯧꯔꯦ ꯑꯗꯨꯒ ꯁꯤ ꯐꯖꯅ ꯄꯨꯟꯅ ꯃꯍꯤ ꯀꯪꯁꯤꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯉꯧꯃꯤꯟꯅꯔꯦꯀꯣ ꯃꯥꯗꯤ ꯇꯣꯏꯔꯕ ꯉꯥꯅꯤꯅ ꯉꯧꯃꯤꯟꯅꯔꯁꯨ ꯀꯥꯏꯗꯦꯗꯅ ꯑꯗꯨꯗꯨꯒꯤ ꯐꯖꯅ ꯇꯧꯅ ꯉꯧꯔꯦ ꯉꯧꯕ ꯂꯣꯏꯔꯒ ꯏꯁꯤꯡꯁꯦ ꯍꯥꯞꯄꯅꯤꯀꯣ ꯑꯩꯒꯤ ꯏꯁꯤꯡ ꯍꯥꯞꯀꯗꯕꯗꯨꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗ ꯌꯦꯡꯉꯒ ꯏꯁꯤꯡꯁꯦ ꯍꯥꯞꯄꯅꯤ ꯑꯩ ꯉꯁꯥꯏꯅ ꯊꯨꯝꯒꯗꯤ ꯉꯁꯥꯏꯅ ꯍꯥꯞꯅ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯄꯥꯟ ꯉꯧꯔꯤꯉꯩꯗ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯄꯥꯟꯗꯣ ꯌꯥꯡꯅ ꯃꯨꯟꯅꯕꯒꯤꯅꯀꯣ ꯑꯗꯣ ꯑꯩ ꯏꯁꯤꯡꯁꯨ ꯌꯦꯡꯉ ꯇꯧꯔꯒ ꯍꯥꯞꯄꯤ ꯄꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯠꯈꯥꯏꯔꯒꯅꯦ ꯃꯍꯤ ꯐꯛꯆꯜꯂꯛꯄꯗ ꯃꯍꯤꯁꯦ ꯈꯤꯇꯪ ꯃꯊꯧ ꯇꯥꯏꯅꯀꯣ ꯍꯥꯞꯄꯒꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯩꯈꯣꯏꯗꯤ ꯃꯍꯤ ꯈꯤꯇꯪ ꯌꯥꯝꯅ ꯍꯥꯞꯇꯗꯤ ꯆꯥꯗꯦ ꯆꯥꯁꯤꯡꯁꯦ ꯃꯍꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯍꯩꯖꯥꯡꯁꯦ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦꯀꯣ ꯃꯆꯤꯟ ꯊꯤꯕꯅ ꯁꯤ ꯅꯨꯄꯥꯁꯦ ꯃꯆꯤꯟ ꯌꯥꯝ ꯊꯤꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯆꯤꯟ ꯊꯤꯕꯒꯤ ꯄ꯭ꯔꯥꯏꯖ ꯄꯤꯕ ꯌꯥꯔꯕ ꯅꯨꯄꯥꯅꯤ ꯀꯔꯤ ꯀꯔꯤ ꯈꯪꯗꯣꯔꯤꯒꯦ ꯑꯩꯅ ꯁꯨꯝ ꯊꯣꯡꯉꯦꯗ ꯃꯤꯅ ꯁꯨꯝ ꯚꯥꯕ ꯑꯃ ꯈꯟꯈ꯭ꯔꯅꯤ ꯍꯥꯏꯕ ꯅꯪꯅ ꯆꯥꯛ ꯏꯟꯖꯥꯡꯁꯦ ꯅꯪꯅ ꯊꯣꯡꯉꯤꯗ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ ꯃꯤꯅ ꯎꯞꯄ ꯃꯤꯅꯗꯤ ꯀꯔꯤ ꯍꯥꯏꯗꯣꯔꯤ ꯍꯥꯏꯌꯨ ꯅꯪꯅꯗ ꯊꯣꯡꯉ ꯃꯥꯜꯂꯦ ꯈꯜꯂꯣꯏꯗ꯭ꯔꯥꯕ ꯃꯆꯤꯟ ꯐꯖ ꯊꯤꯕꯅꯦꯉꯣ ꯁꯤ ꯅꯨꯄꯥꯁꯦ ꯑꯗꯨ ꯃꯥꯏ ꯆꯥꯛ ꯑꯦꯛꯖꯥꯝꯗ ꯌꯦꯡꯉꯨ ꯑꯆꯥꯔꯝꯗꯗꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯝꯕꯔ ꯋꯥꯟ ꯑꯦꯛꯖꯥꯝꯒꯅꯦꯕ ꯁꯤꯐꯥꯎꯗ ꯇꯪꯈꯥꯏ ꯑꯃ ꯍꯟꯊꯔꯦ ꯁꯤꯗ ꯀꯥꯞꯄꯣ ꯄꯥꯟꯒ ꯈꯥꯖꯤꯡꯒ ꯍꯥꯏꯒꯦ ꯈꯥꯖꯤꯡꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯥꯗ ꯑꯣꯏꯅ ꯆꯥꯔꯦ ꯂꯥꯗ ꯆꯥꯕ ꯍꯥꯎꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯃꯍꯤꯗꯣ ꯈꯇꯪ ꯍꯥꯞꯄꯦ ꯃꯍꯤ ꯍꯥꯞꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯦ ꯆꯥꯗꯤꯌꯦ ꯑꯗꯨꯒꯤ ꯑꯩꯗꯤ ꯈꯥꯖꯤꯡ ꯌꯥꯝ ꯍꯥꯞꯄꯤꯔꯛꯇꯦ ꯌꯦꯡꯉꯨꯅꯦ ꯑꯩ ꯈꯨꯍꯥꯞꯇꯨꯁꯨ ꯌꯦꯡꯉꯨꯅꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩꯅꯁꯨ ꯊꯣꯡꯕ ꯑꯗꯨꯒꯩꯗꯤ ꯅꯪꯅ ꯑꯗꯒꯤꯗꯤ ꯃꯥꯅ ꯇꯞꯇꯥꯏ ꯃꯥꯒꯤꯗꯣ ꯇꯞꯇꯥꯏ ꯍꯥꯞꯆꯤꯜꯂꯒ ꯑꯩꯒꯤꯅ ꯑꯃꯨꯛ ꯍꯥꯞꯇ꯭ꯔꯒ ꯍꯥꯞꯄꯧꯔꯦ ꯍꯥꯞꯄꯛꯀꯅꯨ ꯁꯥꯎꯍꯜꯂꯛꯀꯅꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯅꯨꯄꯥ ꯆꯥꯗ꯭ꯔꯥ ꯑꯩ ꯔꯨꯝ ꯆꯠꯊꯣꯛꯑꯗꯤ ꯄꯥꯝꯃꯨꯏꯅꯦ ꯑꯁꯤꯅ ꯉꯁꯥꯏꯒꯤ ꯂꯣꯠꯇꯥ ꯏꯔꯣꯝꯕ ꯉꯁꯥꯏꯁꯨ ꯑꯅꯥꯡꯕ ꯆꯥꯔꯦ ꯍꯧꯖꯤꯛꯁꯨ ꯑꯅꯥꯡꯕ ꯆꯥꯔꯦ ꯃꯈꯣꯏꯁꯦ ꯂꯣꯏ ꯅꯥꯡꯕ꯭ꯔꯥ ꯈꯪꯗꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯨꯛ ꯆꯥꯏꯁꯦ ꯃꯆꯤꯟ ꯃꯅꯥꯎꯔꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯗꯥꯏ ꯈꯨꯡꯉꯨꯁꯦ ꯌꯦꯡꯉꯨ ꯍꯥꯎꯕ꯭ꯔꯥ ꯃꯩ ꯇꯥꯏꯌꯦ
ꯑꯩ ꯇꯥꯛꯀꯦ 와 ꯌꯥꯝ ꯍꯥꯎꯋꯦ masaknya kok bingung sama dia masak aja namanya murah harapan Mu nó bốc mùi rồi em. Mu phải cho tiền về mặt lăng bấm cho. isa lagi kuna lah Dạ. la duga hapu la du bijara di wai sangra bu nang duga mu hapa ga ko khon mu hauren hapoidra Oh my God, I'm so sorry. My brain is not function. In time. On the way. Oh, thank you. Wow, thank you so much. You remember me? My English you don't understand. I don't understand. khôi má tôi huy cái giảng năng cái giảng là bà Huy gì đấy cái người nó rồi đi mà cái tôi cái gì ấy cái lộc cái tàu mông ngon rồi sao cái tàu tôi cả natti ba phải lisi be magi Lucy it's my sweetheart my dear go your duty do your duty go abunga na pijat मैम हजी अखोई लुसी की चाक से अखोई बुंगदा पिजौ जोइना हाइरिनी को द मैम ngasi को नि टाटा बाय बाय वैरगे नेक्स्ट वीडियो द नुंगाई वीडियो मगल रका मुलागे